ꯃꯃꯛꯇꯗ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯕꯨ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯃꯗꯤ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯗꯨꯒꯨꯝꯂꯕ ꯂꯝꯗꯝꯁꯤꯒꯤ ꯁꯛꯅꯥꯏꯔꯕ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯥꯔꯇꯤꯁ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯥꯏꯔꯤꯕ ꯑꯥꯔꯇꯤꯁꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯣꯖꯥꯕꯨ ꯆꯦꯅꯦꯜꯁꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯣꯖꯥꯒꯤ ꯃꯤꯡ ꯂꯩꯐꯝꯗꯣ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯅꯦ ꯑꯩꯒꯤ ꯃꯤꯡ ꯆꯥꯖꯤꯡ Ingocha ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯐꯝꯅ CHAJING Ingocha Unaduna ꯑꯣꯖꯥꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ Sangai Artist Association ꯌꯥꯎꯕꯤꯔꯤꯅꯤ ꯅꯠꯇ꯭ꯔꯥ ꯍꯟꯗꯛ ꯑꯣꯖꯥ ꯍꯣꯏꯒꯤ ꯄꯥꯔꯇꯤꯅꯁꯨ ꯐꯥꯁ ꯇꯥꯔꯤꯅꯦꯕ ꯍꯟꯗꯛꯀꯤ ꯂꯤꯂꯥꯁꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯀꯣꯔꯣꯅꯥꯒꯤ ꯂꯣꯛꯗꯥꯎꯟ ꯂꯩꯕꯁꯤꯕꯨ ꯀꯔꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯑꯩꯈꯣꯏꯅ ꯐꯥꯁ ꯇꯥꯕ ꯃꯇꯝꯁꯤꯗ ꯂꯣꯛꯗꯥꯎꯟ ꯇꯧꯁꯟꯈꯤꯕꯁꯦ ꯁꯨꯃꯥꯏꯅꯁꯨ ꯂꯩ ꯑꯩꯅꯕꯨ ꯂꯥꯟ ꯁꯤꯕꯥꯏ ꯀꯜꯂꯗꯤ ꯂꯥꯟ ꯂꯥꯜꯂꯛꯑꯦꯗꯣ ꯂꯥꯟꯒ ꯆꯞ ꯃꯥꯟꯅꯔꯦꯕ ꯑꯗꯣ ꯍꯟꯗꯛ ꯐꯥꯁ ꯇꯥꯖꯕꯁꯤꯗ ꯂꯤꯂꯥꯁꯦ ꯈꯔ ꯆꯠꯆꯔꯅꯦꯅ ꯈꯟꯖꯔꯒ ꯂꯤꯂꯥꯁꯦ ꯃꯄꯨꯡ ꯐꯥꯅ 10 ꯐꯥꯎꯕ ꯆꯠꯇꯅ ꯑꯗꯨꯝ ꯂꯤꯂꯥꯁꯦ ꯊꯤꯡꯉꯦ ꯁꯨꯃꯥꯡ ꯂꯤꯂꯥꯗꯒꯤ ꯂꯥꯛꯏꯕ ꯁꯦꯟꯗꯨꯅ ꯏꯃꯨꯡ ꯄꯨꯖꯔꯤꯕꯅꯤ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯜꯂꯤꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏꯗ ꯂꯣꯛꯗꯥꯎꯟꯁꯤꯅ ꯄꯨꯔꯥ ꯊꯤꯡꯖꯤꯟꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯗꯗꯤ ꯄꯨꯔꯥ ꯑꯉꯛꯄ ꯐꯪꯅ ꯑꯋꯥꯕ ꯍꯥꯏꯗꯨ ꯃꯥꯅꯦ ꯃꯥꯅꯦ ꯑꯣꯖꯥ ꯍꯣꯏꯗ ꯅꯠꯇꯦ ꯃꯤ ꯑꯋꯥꯕ ꯃꯈꯜ ꯃꯈꯜ ꯂꯩꯈ꯭ꯔꯦ ꯑꯥꯔꯇꯤꯁꯁꯨ ꯋꯥꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯤꯟꯐꯝꯗ ꯂꯩꯕꯁꯤꯡꯁꯨ ꯑꯉꯛꯄ ꯐꯪꯅ ꯋꯥꯅꯩ ꯍꯥꯏꯖꯔꯤꯕ ꯑꯣꯖꯥ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯋꯥꯈꯜꯂꯣꯟꯗꯨꯗꯒꯤ ꯄꯨꯔꯥ ꯇꯣꯞ-ꯇꯣꯞꯄꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯟꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯄꯩꯁా ꯄꯥꯏꯅꯕ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯍꯩꯅꯕ ꯄꯨꯝꯅꯃꯛꯁꯨ ꯇꯣꯛꯈ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯁꯦ ꯍꯤꯡꯅꯅꯕ ꯂꯩꯅꯥꯁꯤ ꯀꯃꯥꯏꯅ ꯊꯦꯡꯅꯗꯅꯕ ꯁꯤ ꯈꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯜꯂꯤꯁꯦ ꯋꯥꯈꯜꯁꯨ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯋꯥꯈꯜꯂꯣꯟꯗꯨꯒ ꯄꯨꯔꯥ ꯑꯣꯟꯅ ꯇꯩꯅꯕꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯣꯖꯥꯀꯣ ꯑꯗꯨꯅ ꯄꯨꯛꯅꯤꯡꯁꯨ ꯑꯣꯖꯥ ꯈꯛꯇ ꯅꯠꯇꯦꯅ ꯈꯜꯂꯒ खितंग चाउथोक्पीबा तारे ओजाको दु तारे सिनाइ खंदोक्पा नतदि करिदि उपाय लैको अखोइदि सुम वाराजु हे नुवाइथोक्पा हैबा मान तदगि अदुम खन भाइ भाइ तारे को हंदक ओजाउगी फास्ता गिबो लीलादो अदुगि ममिंग दु करि थमोगी मखोल को ओ अदुदा ओजाना करि साबिबा आइसे मखुराम खक साबने ओ अहन निको अहन नि तमो अखोइदि ओजा इबु याम खुमनगी मयाम सादिनीना अदुगा आइना खुंगमदा लैबा मखुराम खक साजा सही कयाम की लेंगा साबिरी लेंदु अराउंड 70 हाइतारे अदुइदि हुजि ngang बोजागी वहाई खोनफमसे पुरा ओलमनी अहल थोगे सही हुंद्रागी खोनजेन लाक्तिनेबको अदुगी डायलॉग तंग तबियाब्रा अदुगी लाददि सुतासे आइना खंजरी लीला से पुंची सुपगी लीला तब फंगरोद्रा खंजरुबने लीला से कोरोना वायरस ना सुम मथंग संदोक्तना था अहुमदगी मरी दगी मथंग संदोक्ने आइना खंजबदा हंदक सहीसिमा पुरा लॉकडाउन लेरदि खंजरे अदे सुम छदोकी दादी लीला से तोबम लेक्तदना अखोइसि लीला कावरद्रा खलुरम याम ताने सारे go रे लीला की होय मतिम तंग सिंजकी आइना खुंगंगदा इसा नुपा आइगी इनाउ नुपा वदोइबा तामुयागी मसा नुपा सिना दिल्ली दगी आइगी मफम से लाकपा मतम सिदा आइना बस स्टैंड दा आइना ngaइबा माबु ngaइजा भाइतार मतम सिदा तब दाइलो मते तुम ताइ जिंदगी सोइरसु सोइरसु आई सातिन तुपा थोलै ए नो ने तौइसिना अंगांग मबु नुंगाइ तबदुना पि दे नुमि मंगानि दिं अंगांग सिंग यावसंगी नेना चेनजा जुंगजा बसिदा नोंग नंगसु हांगिबदि मयाइदना आई सानुपादुबो मसाई गाड़ी तोंगे ना इमोन फोन तौखिबि फनमा कुइरे योरप मतमदि योरे लंबी द करी खुदुंग थिबि योरसा आई फोन अंतम तौ आदु लाइसिबु थंबाल नत्रने हाइमा थंबाल आई बेमा थंबाल हाय नमु कराइ चलुनो ने समायना तौदा थंबान याउद्रबनिना खुमक्रे अदु ओजा होगी
mamangda sanagiba waxing hi nongalam daido aduda so jaje hanuba ma sabi ko hoi adu syam phajagim adu lila du syam kapkim adu gi dialogue mati inta tawbi ne oh kui de do ai mati inta taw jai hoi ta Shida kumamagi saji bujarau yo ngarang ai mangda ai sha thoi ba do ising khajik da thake hai pagi thoi ba nang no ndong la manang ina cha do chidi cha hore chau bo pisara hai ba du wai nang da ga lejar la ba de kaya nu hai ka yang fazagre yang fazagre koi bigat nandar ke taw yang nung siwna du lila tu so ado oza huji kari script no papi na mi se kui hui jaw na koi hui oza tan bin na iba script kha ge som eri do drama gi dan eri do da so ka tam ne na sum aurai ja oza na kari role aje mangala na like thabak ngang ga tawdaba nupi na thabak tawraga aina thabak ngang ga tawdaba nupang khak sajaba ai ta oh sahi naha ni si naha oh hana di hanu ngata sum sa kidam naha mu ha yeng oh oza adum yamna kanogi phattabagi bet ki role su dum kumbi ge koinu jaba tv da ko jik su dum uri hoi ai haurupa matam da dia ayamba Belen hai tare patta ba sai sum ngam me jiksi dum mina jo get sabdu bet sabdu gi pap da dum leje ada sum ahan sing le ta ba gi ahan sabi na ben mi si sum le ta ba gi ai si sum ahan lom da sum kam ta gi ba oza da sum haina bi ba hai tare ko si je na koi bet sabaga diga han saba dagi ngoksin na ba sab chaw khre u khre ko khre kana na hen inung nungai gi sa da pamjena saba do mai ta sapudi mane adu su engon da lila tawba nungai ba ti han ba dagi awa bu ba sar kan da nungai ja bari ba mu khle si koi babu ta su dum ka phan ba ngam ba adu ti oi oja hoi se du yam na mai pa pio tung da su hen na phajaba babu ma pamba role sing kumba ngam ba oi bi ai pa pio adu hujik se koi gi artist ama oina ko hojik laiba kogi situation sida malem gi oiba daina laisa sigi matang da kogi kai kai section thorang akoina khatta godo basi ojagi mota kari kari no ji mayam da habin da tang habiu hoi tasing bagi akoina mapung phana akoida khangba yaba khangba matung da artist moina mayam da ba ta awareness bi bai tare madu wer gadi mai ga da bani madu ki program se artist sing sina lila taw phangjadraga ju akoina mayam sing awareness bi bagi program ko ka sindi ga di yang mai jaga tamne adu ai hoji isa gi mo loina tamjora covid hai por sing di samnadra ba adu ga socialization special ngak tam thamira ba adu ga kari hai tare laisa chidi samnaraga adagi mi ngon da sangna sokna samnaruga longna ba lena ni na yamna madugi atikano do ma kam chana kamnon hai tare hajan ngak pi ba khoksa se nam do pi ba sina dum bajana ngam ni ri dum khangje aduga manipur da di hujik su adu oja ko oja hoigi punsi se sumang lila gi artist sama oina yamna chin ba do oini ne ba atopa mioi sing de di tumba saba phangpote hai tare kano mars ki matam daga di February March daga di am chin da do oini ne ba nong da so kya na chatan adu hauzik sina mu ko ma tawri ne ba adu kamai hina bi bra kamai len bi gi ta se bagi aro di March da lawo barton hauzik phau da akoin March da pa ba da August pok lila sino mo ani ni le ada ano mo ani ni sin leiba sina August pok lei doine ba ada marak sida ahen map sa laga dilla ahum sanap si yaw doine bari bok sanap si yaw almana som August pok sin ti nata sangan charla aga dang ahin no ngai mutung han doine smai som routine ji som taw lei doine ba
ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯤꯅ ꯈꯟꯖꯔꯨꯔꯒ ꯍꯧꯖꯤꯛꯁꯤꯅ ꯄꯨꯔꯥ ꯂꯣꯏ ꯇꯧꯊꯣꯛꯑꯒ ꯂꯤꯂꯥ ꯑꯃꯨꯛ ꯁꯥꯟꯅꯗꯪꯒꯤ ꯌꯨꯝꯗ ꯇꯨꯃꯤꯟꯅ ꯂꯩꯔꯤꯅꯤ ꯅꯨꯡꯉꯥꯏꯕꯁꯨ ꯌꯨꯝꯗ ꯂꯩꯕ ꯐꯪꯉꯛꯇꯕꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯒ ꯂꯩꯃꯤꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯕꯨꯗꯤ ꯂꯩꯔꯝꯃꯅꯤ ꯋꯥꯕꯁꯨ ꯂꯩꯔꯝꯃꯅꯤ ꯌꯨꯝꯗ ꯂꯩꯃꯟꯗꯅ ꯌꯨꯝ ꯄꯦꯜꯂꯦ ꯍꯧꯖꯤꯛ ꯑꯗꯩ ꯍꯛꯆꯥꯡꯁꯨ ꯑꯩꯈꯣꯏꯒꯤ ꯆꯥꯔ ꯇꯨꯝꯃ ꯂꯩꯕꯒꯤ ꯀꯣꯝꯕ ꯇꯧꯕꯒꯤ ꯍꯛꯆꯥꯡꯁꯨ ꯇꯣꯉꯥꯟꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯤ ꯍꯛꯆꯥꯡ ꯆꯥꯎꯈꯠꯄꯒꯤꯅꯤ ꯈꯪꯗꯦ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯝ ꯁꯥꯖꯦꯟꯕꯨꯗꯤ ꯈꯔ ꯇꯧꯏ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯁꯣꯔꯁꯇꯣ ꯊꯤꯅꯕ ꯍꯣꯠꯅꯔꯕꯗ ꯍꯤꯡꯒꯣꯜ ꯀꯣꯏꯗꯅ ꯉꯥꯅꯨꯒ ꯂꯣꯏꯗꯅ ꯈꯔ ꯑꯣ ꯐꯩ ꯐꯩ ꯑꯣꯖꯥ ꯑꯗꯨ ꯉꯥꯅꯨ ꯌꯦꯟ ꯂꯣꯏ ꯌꯨꯝꯗ ꯑꯗꯨꯝ ꯇꯧꯕ ꯌꯥꯕ ꯊꯕꯛꯅꯤꯀꯣ ꯍꯣꯏ ꯍꯣꯏ ꯑꯣꯖꯥ ꯑꯗꯨ ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯣꯖꯥ ꯏꯁꯩ ꯃꯇꯦꯛ ꯑꯃꯨꯛꯇꯪ ꯁꯛꯄꯤꯌꯨꯅꯦ ꯑꯣꯖꯥ ꯏꯁꯩ ꯍꯩꯒꯨꯝ ꯇꯧꯅꯤ ꯏꯁꯩꯁꯦ ꯄꯥꯝꯗꯤ ꯌꯥꯝ ꯄꯥꯝꯖꯕ ꯍꯣꯏ ꯑꯗꯨꯒ ꯐꯖꯅ ꯃꯌꯥꯝ ꯃꯥꯡꯗ ꯊꯣꯛꯑ ꯁꯛꯄꯗꯤ ꯌꯥꯎꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯁꯣꯏꯔꯁꯨ ꯉꯥꯛꯄꯤ ꯇꯥꯔꯦ ꯁꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯂꯩꯈꯤꯗ꯭ꯔꯕ ꯈꯨꯟꯖꯨ ꯀꯨꯃꯥꯔꯅ ꯁꯛꯄ ꯏꯁꯩꯈꯛ ꯑꯩꯅ ꯄꯥꯝꯖꯕ ꯑꯩꯅ ꯉꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯨꯝ ꯂꯩꯀꯥꯏꯗ ꯗꯨꯔꯒꯥ ꯄꯨꯖꯥꯒꯨꯝꯕꯗ ꯍꯦꯛ ꯁꯛꯆꯕ ꯏꯁꯩ ꯃꯇꯦꯛ ꯈꯛꯇ ꯂꯩ ꯅꯤꯡꯊꯤꯕꯤ ꯊꯥꯖꯒꯤ ꯃꯥꯏꯊꯣꯡꯗ ꯀꯔꯤꯒꯤ ꯑꯃꯨꯕ ꯃꯥꯏꯍꯤꯡꯅꯣ ꯅꯤꯡꯊꯤꯕꯤ ꯊꯥꯖꯒꯤ ꯃꯥꯏꯊꯣꯡꯗ ꯀꯔꯤꯒꯤ ꯑꯃꯨꯕ ꯃꯥꯏꯍꯤꯡꯅꯣ ꯐꯖꯕꯤ ꯁꯪꯈꯣꯜꯕꯤ ꯃꯀꯥꯗ ꯀꯔꯝꯕ ꯑꯔꯣꯟꯕ ꯑꯋꯥꯕ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯊꯣꯛꯄꯕꯨꯗꯤ ꯊꯥꯖꯃꯗꯣ ꯆꯤꯛꯅ ꯉꯥꯟꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯆꯥꯝꯃ ꯍꯦꯜꯂꯤ ꯁꯔꯨꯛ ꯆꯥꯝꯃ ꯆꯥꯝꯃ ꯍꯦꯜꯂꯤ ꯁꯤꯃꯛꯇꯗ ꯑꯁꯤꯃꯛꯇꯗ ꯀꯔꯤꯒꯤ ꯑꯃꯨꯕ ꯃꯥꯏꯍꯤꯡꯅꯣ ꯅꯤꯡꯊꯤꯕꯤ ꯊꯥꯖꯒꯤ ꯃꯥꯏꯊꯣꯡꯗ ꯀꯔꯤꯒꯤ ꯑꯃꯨꯕ ꯃꯥꯏꯍꯤꯡꯅꯣ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯤ ꯁꯤꯗꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯄꯥꯝꯅꯕ ꯏꯁꯩꯅꯤ ꯃꯤ ꯃꯃꯤꯡ ꯆꯠꯂꯤꯕ ꯏꯁꯩꯅꯤ ꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯑꯣꯖꯥ ꯌꯥꯝ ꯍꯩꯌꯦ ꯊꯦꯡꯛ ꯌꯨ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚ꯭ꯌꯨꯋꯔꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯑꯗꯣ